यारे नंजू शोर लिखिदिने होजे अदो हाय जायनि ये वाइटो 이 마땡 그래 방에 간다더나 나는 농 아무데 좀 있다고 또 망망들어 내시부 가다 잘리노 보는고 그래 너한테 시부 Say, ampun lengano. Masum sin mede, yam paksay. 까리노 만또 이시부 까리바 우시 들어봐 너지 우시 들어봐 아이 누바 거이라게 마 Kari, hey, tohoy mo hey, nupanan pa ko ibadiya. 아스 이마 Nang si di ibema, adubo engonda hangba yaba waro. 강제되나 항전이니드나 이마 누빠 오이로 누삐 오이로 아빠 아마디 너희 뽕나 បង아까니 ꯑꯩꯅ ꯉꯝꯒꯗꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯇꯦꯡ ꯇꯧꯔꯒꯦ ꯑꯗꯣ ꯑꯉꯥꯡꯁꯦ ꯁꯤꯗ ꯊꯝꯒꯅꯤ ꯍꯥꯏꯁꯦ ꯅꯪ ꯀꯅꯥꯗ ꯍꯥꯏꯔꯝꯒꯦ ꯈꯟꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ꯭ꯔꯥꯕ ꯁꯤꯕꯣ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯅ ꯂꯦꯞꯆꯒꯗꯕ ꯅꯪ ꯉꯥꯡꯖꯩꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯖꯕ꯭ꯔꯕ ꯆꯨꯝꯃꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯅꯪ ꯅꯁꯥꯅ ꯂꯦꯞꯆꯅꯤꯡꯉꯤꯗꯣ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯒꯦꯀꯣ 이베마 ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ